Manipuri Wari Pambi Channelna tabiribo pumnamakpu amuk hanna taramna oksari. Haksang ase siphet ngamdabana mayamda wari chang naina tahanjaba ngamjadabagidamak pumnamakna warubidanaaba amukasu hanna haijari. Ngasi amuk mayamgi ngaihak pothananabagidamak Manipuri anauba wari masa anikak puduna laksari. Ahanbagi wari masa sigi mamingna Khangra Mana Yonbi. Wari masa sigi aiba Hizam Guna Singh. Haujik ahanba oina taminarase mayamgidamak puduna laksariba anauba wari masa Khangra Mana Yonbi aiba Hizam Guna Singh. Korau supa lambi semba yaurubadagi fanglakpa sel khara aduna afangba sana thaknanaba kharadang leikige khanduna kaithel manungda sanglammi. Potfam amadagi amada ipa isa aikoigi sara nongkhananaba asima leiraga konagadra amuk yeng asimana fagadra amuk hang koichat chatlammi. Asumna koichat chatna thiringaida aigi inakta poyonbi amana pot tikpi singda magi areiba pumnamakto ana amata piraga laukhro haiba matarami. Mamal asup laiba posak ado karino yengninglammi maramdi aina pot leige puriba senpham adusu onthokna yamlamde. Potpham adomda parap sangubada aina numit khudingi thabak suruba halakpada Maharani thongkhongda segairaba phijet ama tharaga poyon khibi ahal ama oiramle. Magidi pot yonbagi akaknaba posak leramde. Nongmana Khangra Mana akangba, nongmana leihaura, nongmana haining, nongmana chenghi mayan, nongmana peruk pedai asumna yonkhi. Ahal matam oirabi telaba samna ngauksrok ngaurabi seli sariba phizona hangoi ningai oiraba phijet phigai maktani. Phirol pumnamak photpagi yatum mamina kurak hangdrabi magi phizolni. Aina potfam ase hek yeubada pot tiklambi mauna singatuna ahal aduda sumna hairami. Khangra Mana sidi nakoigi ipu adugi chanaba pukhro masibu kanana leigani haibage. Ahal ado kaimata saukhide mahakna sumna khumlakhi napu adubu leiramlabadi karigi Khangra Mana ase yolugadage ibema. Maunaha ani ahum aduna mathwai tana noklamlaga handokkhre. Aisu Khangrani haiba khanglabaduda potfam adudagi thoraklammi. Aina pairiba senpham aduna afangba khara leirammi. Kaitheldagi amuk handorakpada matam phana yamna leisillamle. Potfam ayamba hangnaramle. Adubu manung kaithelgi thorakpham adumaktada Khangra Mana Yonbi ahalado amuk phamlamle. Hayengi thabak satpada puge ningduna aigi phiraida ana amatangdi yepli. Purkhauda haplabadi horel chauba mamana awal apa meningai leitraga lauthokhigadra haibagini. Ahal adugi manakta potpham phambi atopa kanasu leiramdre. Thongmai ama thanbasu natti. Asauba dokangi thongmai manganda magi mamangda thariba pot adudi mayak sengna uri. Aina magi potpham mapada lakaktang taurubada mahakna hairaklammi. Lausigaba imagi pot ase mantiknararoi piningba khara hekta mapirammu. Imagi dilairaduna angang apisak isana poklamba isu amatang leihaurine. Angang apisak isana poklamba isu makhadi mana hairaktrabasu ithanta taba phanglammi. Aina tattana tariba wahaini. Nakong ani thumattuna leiraba wahai ngaktani. Angang ado karamna khangligani aina hanglammi. Ima aigi ana amatang yauri ana asimagi saruk tambirau. Ahal aduna hanna yengkhalaga makhut tingthoraklammi asumna hairaklammi. Ana amagi mafamni haiduna imana purakpani mayom ahumdangdi imana lemphuga sinahawi. Sara nongkhanaru sira haiduna mayom ahumdangdi watlene ibungo. Aina hairami watsanu ima. Aina paisado thadaraga Khangra mayom singado puduna yumlomda halaklammi.
Yumda khangra manasing ado pusinkhibada nupina aibu ngaurabra haina yamna saurami. Wafam ado aina haidokkhide. Numit adudagi hauna aina thabak suba hek halakpa khudingmakki ahan asibu kaungamkhide. Tawgyumasu aina isagi oijaba thadokpa ngamdaduna kaudrabasu kauthoknaba honakki. Adumakpu kauthokke khana khana ngamlamde. Maramdi ahan se aina thabak suba halakpa khudingmakki Maharani thongkhong manak asida itat tattana mina pamnadraba potsing ado yonduna lairamba itat tattana urami. Mabu hek ubaga magi masugi wado ningsinglaklami. Yumda sara wananaba sa khajiktang wadpada laifam sapam khangdaba makai kap lauriba angangi saktam aigi hainabi oiduna laklabani. Mamaga aigana chaning phanaba kharadang saraga magi mapuk thananaba honabada mapuk thandra male khandunata lairibani. Mahakna mathwai penna sa thaklaga aikoina puktan waithang khangba chaning taba ngamlibani. Aigidi mamaga aigana honari madu fawbada watunata marairibani. Anabagi maisak anabatana khangi. Aigi nongmagi asuman adudagi ngamjaba ana ama siki amagi pot ahan asidagi potphamdagi laihodrabadi aihaki pungning tayang tasoirami. Aina laiba potsing ado yumda puduna adum masatlami. Ingkhol sithekta pulap thamlami. Senghi mayan peruk lairakpa numita fawba sauba mamada taklamde mana saurakani kibadagi. Tarani mangani haukraba tungda nongma aina magi potphamda sangubada ahal asina asumna haiki. Ibungo nahak natana imagi pot tikpiranaba mi laitre. Adubu ngasidi ima nangonda wa amata haigi. Aigi isunupi ado masayamna kanna ngamdaduna lairakpa ngasi marini mangani sure. Isanupi na poklambani mapasu laikhidre. Maiba amatang yenghange haibabu sel thaningai laitre. Nahakna jiba masa asigi yengduna imada lupa anidang di thangbiyo. Ima amuk singlakke haibabu. Aigi phurkhauda numit adugi asuman phanglakpa lupa anidang yaurami. Yumdasu ayuki seng chanaba laihaude. Seng wangadara ngaihak aduda kari taugadage khanglamde. Aihak lingi mahu mahau tanglaba misak amani. Aina haidoklami. Aigi lupa ani khaktang di yauri. Animak ase pithoklamlabadi aisu sara heludauri. Ima isa lupa amamam yenarasi yagadra ima. Ahaladuna aibu munna yenglaga mamit anida mapi tarang seli. Sara helugadaba lairabadi lauraroi bungo ima lauraroi. Aina magi wa amuk taramdana lupa ama piramlaga kaithel manungda adum sanglammi. Aphangba khara puraga yumda halaklami. Numidang aduma saba thakpa yaramde. Awoiba maksu hayengi seng laitribani. Puk nungaite haijinaduna mama masagi hayengi sara nongkhanarasanu haina numidang ado sara helami. Mathang nongmanini adudasu anaba henjilakpagi pau tarami. Ahal asina ihai haidana aina phanglakpa aigi asumandagi lupa amamam kaithokhtuna pirami. Aigisu nongma sara amuktang chaba fawba konaraktre. Wafam ase aina aigi nupida sit-sitna lithoklubada mahakna maru lukthaduna tuminna takhi. Phai phate kari amata hairaklamde. Humni marinigi matungda nongmadi ahal asigi potphamda atoppa kanagumbi ama famlamle. Makok maru ado chejet khumjinkhibana kanano haibadi sengna khangdre. Ahal adudi tasengna natte soidrabani. Yoliba potadi ahal adugiga sap manai. Khangra mana akangba ngaktani. Manangganda angang apisak amasu pori haiba selisariba maung aduna mataksay. Naha ireng imanaba oinasu ui. Naha oiraduna tauba male mamayado khumjinduna maru lukthakibana mamayado maset ama fawba uba phanglamde.
Magi ikai hangoiba phibam aduda aina ahal adugi pau hangninglabasu hangba ngamlamde. Potpham adudadi sanglammi aina ngaihak leppuraga handoklage laithorakpada mahakna hairai ngasidi lairaroidro. Magi khonjel ado taabada aihak khangprek khanglammi aina taakhraba khonjela haina singnarami aina pungning changna ahal adugi wado amuk hanglaklammi mabu masak khangninglami taugi masung paukhum amata piraklamde oiramba yai ahal adugi damakta laikai nahanubi ahal adubu nungsiba kanagumbi ama mapuroiba laibi kanagumbi ama sahi matang sadaba aduda masagi masak lotchabi mahusagum aina ana ama thadaraga magi khangra manasing ado puraklammi mathangi numitagidi potpham aduda kana amata famkhidre ahal adubu amuk uba phangkhidre numit kayani marumgi matungda nongma aina thabak suba kakhalakpada itha thajadana lambida ahal aduna saisu suduna salamba thengnarami aina nungaiman khraduna asumna hanglammi ima isunupi ado farabro mahakna aibu yenglaga mamitta mapi tarang tarang sena asumna khumlaklammi masagi anabadi fare taugi masung phangamdraba anaba ama lairi amuk kokleroidaba imadi nangi sel sutoli aidi imabu itattattana yengi imadi kaithel karkhidre aigi sel adudi ima angang adugidamak mateng pangjabani kaithel kaduna fana koina honaramle aigi pot laibini ngai taibung palasida mikok ani suramdre aigi potpham ado lairabini hai mama masa ani khakna makoi phamja hoge hairaduna piramlabani adu oirabasu ahangba amada phamba yai mana aibu munna yenglaga langsillabi maithongda momon nokladuna asumna khumki potpham adugi natte aina pot yonba adubuni ima khangle taibung palasida imada nalamdre ima bunangna luna ningkhiba imana amuk kawgadaba laite isorna nangbu thaujan bisanu nangi sendol adudi imana hayeng mukki mapokta singlaba haibaduni madugidi kaisu singnarunu ima nong matang mama masa ani khak potpham aduda phamlammi matung amuk karakhidre ima phamaroi haidokre aigi isin puthaningdre asi hairaga mahak tamna tamna satkhirami aihak thabak suge karakpani paisa amata yauramde aina hangninglammi nahak karamna saranong khanari adubu hangba ngamlamde ahal asina asamba pot kharadang yonjaba adubu kalak mi hauriba mama masa adubu kana oirigaba numidang wayumda halakpada aigi hainingdaba matawado ubada aigi nupina karigino hanglaklammi aina wari ado tamlammi aina mangonda hairami asonbi ahal aduna khangra mana khara jonjabadubu kalakliba mama masa adubu kana oirigadage maduna makoigi kari kanaridage aigi nupina sumna khumlaklammi makoigi su aijaba ama leiramgani makha tana haithage ngamdana magi khonjel phairaklammi mamitagi mapi sintharami khonjel tanik tanikna amukso hairklammi aikoigi isa apisak ama lairi aikoigi iteng pangbinaba kanasu laite angang asibu nungsidrabaro mikop aduda saubo mamagi khonjel ado taraga ngasai potpham phambi masak khanghaudrabi nupi adugi khonjel ado khangning ningsinglaklammi mamagi matambakta ningaidana tumlamba angang aduna mamit pangthoktuna aingonda yenglaklammi aihak wangang pham khanglamde aroibagi ani suboina mayamda khudol tamjariba wai masasigi mamingna nupa nupi wai masasigi aiba tongbram gulamjat ningthamthagi anganba ayukni ingba yaba ingle mamangi thangnaba ahing ado tumbada phaijub khara pakhra male
aduna isase laihau isen chenbagum tauduna numitumadi amukka hena ingbagum taure. Ayukta nungti numit khudingi angangsing lairik laisu khara takpi tambiba taubado ayingbaduda makhoi yamna wana hainingbagi laksaribani khanduna makhoi ado hallo haksang nungaitre haidokpadu ngamdre aduna anganba ayuktuda nganta adom haugatlaga takpire. Isase ingbana loire pung 6:30 3 tarukpa adoaida angangsing ado takpiba loiraga yumgi maning thangba sarukta laiba ingkhol adugi nungsa mangal phangba mafam aduda phamduna ngaihak nungsa yaiduna laire. Sa loire talsu porakle khara sahaururo lao asumna aigi nupina leplau lauduna kauraki maduda aina yamna ingle ai changakpa ngamlaroi mase tana purako nungsa yairaga masido oina thaklage asumna khumui. Numito karigino khangde mahak khara sau laubagum tauraga hairai ngamlaroi mado yorokpa ngamlaroi sa glass sama thakpabu kayam kuiba potno kok hek sangao aduga nungsado amuk yayu ayuki thabak mayam asida thindok thinjinga ngampot natre mahakna sumna khumlai aisu kadaidagino sauningna khumloi fare thaktrasu yare aduk sau laubabu adubu masu ihan handana adom hairai thakninglaga thau thaktraga toedana marai marang sina karino aina khangsau sauduna laurai thaklaroi saksu hapiruranu ai sabada aduk chopa minate sadrasu yai madudasu mana amuk hanna isang thauna khumlai saninglaga sau saningdraga to'u angang masadauna kari sage haiduna oinarino aigi asaubado nemthaba ngamdre inge mangonda ising lumabra haibaga talle adugi mathakta isase laihau leibaduda irujadana hoi mai amata hairamdana fi parap hongdoklaga saksadana iskun chatle chaka sadre thawaiga nungaitre iskulda angangsing laik takpa fauba fajana takpa ngamdabagum taurammi iskun halakle hoi mai haidaba makhai yumda tauba nungthilgi coaching class tauribaduda aigi laufam thokpa class ani laure adudagi ising khara thakchilaga adum tumle inakta sangsilaklaga sakchanaba ingonda mahakna hairare ai sararoi tumlage haiduna sunghau haugattana kangal thadaraga tumduna laire numitugi nongalaga ayukta talsa inakta pusilai ai karimata haidre talsa do soktana school matam oirakpaduda irujaba amuk chatle aigini haiduna thiduna thamlamba chaklukto hanna yengamdana school amuk chatle saubaduna maram oiduna numinini chupna karimata sadana matam lenbado aingonda sokthabaga faudabagum taurammi amaromda angangsinggi class laubado makoida wahang khara hanglaga ihana bata honare numinini sanbagi matamado haksang ado khara soktharaduna nganna halakle matamdo aina aigi ka manungda sanglakpada mahak phamungda tumduna lairammi mahaki saktamado yengbada thawai yaudraba amana phamungda taduna laibagum ure samjet hatraba masamado ifa faraduna maithongi kusuna taiphet taraduna athaba kantha ama suplaga longna tumduna lairamba magi maithong ado urubada tasengnamak aidi sida siraboi ninglure ai khangi mahak thamoigi lainana nariba mi amani handakta doctor da sek taurubada hidak kaya ama iraktuna saribani aigi pungningda khanghaudana mi paiba poklammi sakhumda sangduna yenglubada chaklukshing ado thidoklaga kanamata sadana adum table mathak aduda lairammi isa singsu mapanda laik tamba loine chanakhiduna ibanida yumasida tarak lairibani chak chajik yensang chajik pukhamda thiduna tengota haptuna lairambado pumnamak aina ure aida natana maksu sadabasi chara ahumuk suraba mali aidi chara henbagi hainabi kharabu lai adubu madi sakmini adum oinamak
masu chara henba numit nini farame ai haujiktada khanglai aina mabu hogdoktuna hai makhoi mama nang chaka amata sadrabro hawalo chak cha thoklurasi nang thamoi gi leina leiba mini fararoi ai budi sadrabasu karisu kaide nang di yaroye mana iting ting na hairai nang di sadana aina karamna sadawriba aina hairami aina sarabasu sararoi haibro nasado yengba yadare thuna hogalo kok cha thorasi mahak khudakta hiblambadagi phuk haugatli adudagi mana ai thuna thorang tawrurage lao lao hairamlaga chaksangda changkhre cha insang singado hairap sahalaga taru taruna aina saraba cha insang ado sem sari male mathwai do yamna haraujabasu mali taking takingi ngaiak tang aduda mamai mamit ta thoktuna masamana hatoktuna angaubo masugi piklaba phijet amana kokset oina makokti yetsillaga magi mangda thamliba chak pukham aduda insang habla i khudak aduda aina magi maithongda khangyeng yengkhalui ningthirabi magi laibakta karamba matamda namkhiba sandolno khangde laibaktuda sandon machet ama namlaga aingonda momon nokna nungsiraba mamit ani aduna yenglakhi magi maithong ado urubada ngakpaga loinana ithanta khala i ibani gi sahi kun kunthra hena yum pan minarakpasida magi maithongna ngasigi asomna ingna mengna aduk phajaba ai amukta ukhidri